Hello ma'am, I channel da ma'am butaram no oksari ngasi ma'am da khamen asinbi metlake khamen asinbi chutney harasu yare ado aina hana mamang da metlamba mawong disi aina tawada makhum khumjalaga maninna mulhanba natraga ising kitang sahalaga futpa mawong da natraga chamaida nganba men tawra metlame adubo hojikte sumaina keno maida lawraga karom tawbe mawong da lawre morok su sumaina karom tawhallaga aduga sigi mawong siga hana tawba mawong duga sigi karom tawba flavor sigi mahau ji double khetne hana duga ado metpa horasi chanam khara lawre aduga morok siga toitrifo met pirani thum khara hapaga aduga khamen asinbisi sumaina maku akabase khara lawthokpirani aduga mayai akanba saruksisu lawthokpiro aduga metlase aduga aide karom tawba khamen gi makuda khara yawhalle kaigino da hawe magi karom tawba flavor do yamna aduga sumaina mekhai birani khara toirap tawraga aduga hapningba khoina manam nungsiba any hapa yai maroi mana kai leidana adu sida leidabanina phadigomga tilauga dang hape aduga ngari macha ani ahum lawraga hapasu hawbane adum aduba ai ngari haptabida hawba leiradi yaringai ngari haptana bas ngari skip tawna honai kaigino da lapna leibne ngari loikhadi nungaite aduna ai ngasi chutney semba loire aduga mayam ngasina aigi inkhonda hawbane thumga morok powder ga zira ga yengang khara totlaga taure ado ngasigi lunch ready oire ngasigi lunch da hawai thongba amga khamen metpa amga karon ataba amaga moi ahumgi combination sidi wow mayam try tawraga amtang yengbiyo aduga aigi video mate ase mayam da nungairamgani haina khanjai aigi channel su subscribe tawdribasing subscribe tawbiramo ngasigi oinadi bye bye